ꯇꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯪꯂꯥꯟ ꯅꯣꯡꯃꯪ ꯐꯥꯎꯅꯕꯅꯦ ꯏꯄꯨ ꯑꯩꯈꯣꯏꯅꯁꯨ ꯉꯥꯏꯖꯔꯤꯕꯁꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯚꯤꯗꯤꯑꯣꯁꯤ ꯑꯣꯃꯣꯔ ꯑꯣꯏꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯅ ꯐꯥꯗꯣꯏꯒꯤ ꯍꯥꯠꯇꯣꯏꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡ ꯂꯝꯌꯥꯟꯕ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯀꯃꯔꯦꯠ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯂꯥꯏꯄꯣꯛ ꯑꯣꯟꯊꯣꯛꯈꯤ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯁꯥꯟꯅꯔꯣꯏ ꯅꯠꯇꯦ ꯀꯕꯤꯁꯨ ꯅꯠꯇꯦ ꯑꯥꯔꯇꯤस्टꯁꯨ ꯑꯣꯏꯗꯦ ꯃꯍꯥꯛ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤꯕ ꯑꯁꯦꯡꯕ ꯀꯝꯃꯨꯅꯤꯁꯠ ꯔꯤꯚꯣꯂꯨꯁꯅꯔꯤꯅꯤ आरके प्रोडक्शन वीडियो सेमदुना थादोखरा मतुंग कोन पेलक्तब कया याउखी अदुबु ngasidi khangle thajabana thajaba hatli hainaba lei asabana asengbदगी मानबा हेली परासिमी कुप खुदिंग लैवा ओइरे मसागी सही मरबुद्रा मंगा सुरकलबा लमयानबा हिजम इराबोट की फॉलोवर अमदी हकथेंगना पाखोलोय ओइखिबा कैबी खुलेंदगी कमरेट निंगथौ खोंगजम मोइरांग निंगथौ ngasi chu मानबा खुनाई अमगी वखलदा हिंगौरी महाकना उयुमपोक ग्राम पंचायत की प्रधान ओइरिङै कैबीगी मनाचिंगदा लमयानबा इराबोट की ख्वाइदगी वांगबा युम्बी युमखी सही खरा मतुंग ओमोर ओइहौरगदबा कमरेट मोइरांग निंगथौगी अखनबा इंटरव्यू मित्यंग तामिनसी मोइथौगी सेक्टोबदा टाइगर केम कौरिसे होय कैबी लालावै लिलिन रुसदा लांगमना जगत पोरपा कदागी बाइरो लाइरबगी इनने खाइबुल से लेग साइदुदी रेड गार्ड आर्मी जे सिही ट्रेनिंग जे कमायना तवी कनाना पि अदुदि इपुना हाइबिरि जे उयुमपोक्तगी इपु तोंबा जे मा मसामक्ति यावदे हाइबनेबा माय वारी दे खंगदे मयामना कैलोजे ब्रह्मादि हलागा वाई वताई दे तारौ दाइदि मादि तिदे मादि खंगदे इपु चाही मरफु तरा मरी जु फादोरे इपु जे था खरा खक्ता ngaरे याम कन्ना जु उबिरी हकचांग कमाइन तौबिरिगे हकचांग हंदक्ति खरब सोनधरिनि चले खोले सम चलिगी ते सखिद्रे गाइरे पुबिबेगी भाव ओइदे इसा चथोक्तरे लेकाइगे थोथो वाथो सिबनाबा तौबा मयाम तौबी यावद्रे इपुदी जापान वार जु थेंना बिरमनी मतमदुदा कमायना तौगी जापानीज सिंग साइड जु लाखिना उ तागी बखोइना ए अदुदि आइना खंगबा कौदबा करा अदु हाइवादि हाइगे हाइबि जापान तौबगी से कोइ लेपाक्ते ते तादरि देबि बाक्ता मसी थौराग तौरपसिदा एकोइ लेपाक्सिदा नुपिरा थोखिसे लाक्तोबिको होय तेलीपति है जी बिहार में सावर में बा अदुदा मिन चाव मस्ते त तिल को पचाव बसजो बा सिंग तक पगी तवे बा खोइ थांगम ले काइदि मोना कोइ कैबी फौ याम वान वाले अदु तक पपी बोरमे मदुदगी पोइनु द सार्थ उदगी थोखरि मिदन तौखिदो अदु जापान पृथ्वी द ला थोरक पगी ने हाइने अदुमाइना मदुमा पृथ्वी की अनिसुब लांजा अनिसुब लाजाउदा अदुमाइ सब तौबदगी लाल हाइदु तारे एदे होय तारा कानदि कोगी बेंगोली मसा सोहाचंद्र बोस हाइदो होय महाकी फोटो तुबी असे फोटो ममाइ से चाइरे खोले पासिदा मा बेंगोली ने इबा लाइ माइ चाइबा एयरप्लेन दा तौरे मदि सब का झलक तौदर बमैदि लमनाइ उमंगलाइ दगी कापगा मनि से तो पोखायले बा नुबै पाइ जो हु ताइबको अखोइसो कोम तौरगा कोम मनुंग लेक तो तुम लइ यावरे इगोल कोप तौरगा लेबा हाजिलगा अखोगी लमयान बहिजम इराबोत मु वाहंजे लाक्चरगे इपुना लमयान बहिजम इराबोत की मतंगदा अहामबा मागी वारी तागी बजे उनाबा नतबा वारी तागी बजे करम कांदा ताबा होगे उजेकी शेक ताबा अदे हौरे अदुगा अहाम थेंना बजिना कम कांदा थेंदबदि खाइबो से अदुगी वाहौदा मान इंजन मने अदना सिलता जे थगरबा बतौ जे ले थो बाउदा मनपुर सहन न कसा असाबदा दो लेबे दो होय अदुदगी थोरक पदगी
콜라 쿠데기 잣더라 마게 쿠데기 잣더라 볼로는 아야마 과거 아마 호로펀는 볼도 있다고 아주대가 아이 태어나 봐오래 아이디 라이슈 때문에 아직 더와야 샷보다 욕심이나 봐 콩그라고 가지고 셋보대다 배우면 참 했더라 남보대 가야봐 과거 것이 Utloda. 올라오다. 거기 저들은 뭐 되게 많이 몸도 병원 가고 하려면 가야 봐. Hoi. 아들 때 발은 다시 비야오래 봐. 아니 올라오다 가면 또 내가 부도 거기다 되게 남보를 자기 또 저기 미로라도 오이라 봐 저기. Adudi ipuga lamyan baga unagi baje. Karam kanda. 아이가 운하게 시티 크라이버나 라트라 잘못하려나 마하벨리 마야나 터질 바봉만 버기 와와 레바 야출기 돌바다 바트 돌바다 레베도 아두터 크라이버시 좀 차를 내야 받고 말칸다 바이음 사마 이나 코플리 아두되게 아두 항한나 강바하고 그래. Lamyan baje. Mahaka loina ba matamda mahaki wangang sangang miyeng nayeng chung saban kamana taw. 마차 나오래는 파제 양 짜오비 비실 띠픽 붙을랬디 뭐로 파제 마사지 좀 그래 골랐다고 또 Lamyan bana akhoi Burma romda chakhiba matamda aroiba unagiba mafamje sida kaibi mana chingsidani haye 아이가 오늘 기분이 하루 하이다이 바타비다 시게임 레이네 봐 게임 레이래 봐 kadaida 람보이 통이 식도다 다이거 게임 거리시 hoi 가위라라고이 hoi 아시 게임 레이래 아저 거기 리더 생쇼 아야 왜 파래 봐 독점 다보로 너희들 강원 뭐힘들어 다이버 비노 딩루자기 마탕 저 파기들아 아직 또 그런 거기 뭐랑게 다이버 벌써 파라 봐 hoi 얼마 또 우리기 과이원데 안드로 노보기 빠이 쿠거시 거기 소가 제 나페 폴리스들 라블라이 살아 거기 소거지 과이원을 미해야 adudi ipuga aroiba oina unagiba je 아이가 아로이 오늘 버시 아이시 또 고랑 홍다 다이버이 뭐가 다시 뒤에 빠이 비했는데나 다이오데 할라면 난 만나지도 뜻을로 하이레 육들라 아이는 좀 착히부터 리범도 아용다 하면은 좀 서로 서로 깎아기다 우스키 유비 사이비도 아두기 만나도 밤내면 아이 우들락나래 마이 거도디 마라가 비스톨 앞에 식사 해 나일 하이버마 식사 하이버마 식도 부터 아용는 락다래 나래요 이시티게 능것이 또때 왕대 보러다 것이 비로 하이 아이시 입을 놓으려 납시 고스에 따오러 비에 아주 매달려 시티도 불라가 아이 거기 코라서 이가이 로이버매야 봐 마라사우다 이가이도 레르마디 아주 또 코라 코타라 살리 아이나 또 코라 그래서 봐야 와봐 돌아다 나가 다이고 이게 좀도 사무는 뭐 이게 아한테 좀 찾아를 내려배 다이고 레이비 사무 아두가 이 역시 이거들이 약간 거면 배야 작사면을 내려매 아주 아이 수고 실력도 사면 내가 지티도 필요면 이 할아버지 와대 내봐 아주다 아주 많이 또 보대기
아이나 과거나 버자이기 버르비후 서블리비를 모두다 버자이 라클리도 어두도 하이도다 버자이 또 라아두다 아이 아무도 세바 포진나 레페 아리데 라이브 킬 알리 포스 카데바 아디디 담 망아락 소보이 담데 아이시 야코이 미즈 코야ම් 레포이도 아이르마이 파이 마주 또부터 아이 타보이다 과거를 하면서도 디기가 되라 거기 따위나 법에 비슷하고 염래 많고라 대거기만 대기사시 굴라사 아부설 달리변이 소연만 비사 매암 때를 달대보다 만화지시대 아살로 아라프데시 울바 과거의 뒤에 비협덕대 도시 하이나이나 하우도에요 거기 썼었더라 얼마야나 야비를 미팅 도더라 마시 마탈루 석담 사바 그도 보시주 아이코이라 카우버 와레요 아카다 서로 잡을라 라라 예수 예도 울바이라 potkunanga sangba ni yobi de tikasi ya to de yabi드라 ada yungi baneba ipu lamyan bana Burma rom da chakhiba matamda Manipur dagi loina giba makhoi miyoi kyan ado khraibona hana sat karbajai 사기 보면 해주나 보 부탁부지 떠오르면 또 보 파가까지 또 오일해 보고 온드로도 저 거기서 야블해 보고 거기 sob다 마tung 인디버시 거기 sob데 위 디파지 임팔 베루 하이타레 그 샴파트기 타접 바부니 마나 바바 아직이 고박 라설메카기 마망 공기 동야왕 정도 되기 농점 개래 알바마 뭐니시라 아다보 타보도 시닥터고 바기 타부기네 하이 바마다 그 콜베 레이마는 어때 나하루트기 뭐이 음악 민가오래 아홈마마 살레 그 송기 뭐야 거부대 좋고 예고법도 나가 야오이다 그 송기 뭐니 봐줄래 부가호 할도다기 여변도 마이바마 되게 우유보 아와 가이다기 고냥와 무비 해봐 아디 샤하이르기부터 배매야만 우유 복귀 저비 마 아들라 뭘 걸기 와라까지 되기 와형 뭐 거기서 마 아이 때 굴려기 와이콤 굴라 아니 단거기 유병 컨데 이만하면 있나봐 가이비되기 와가락 법에도 본거 loksa kai bir sang ko da ki hong ngom ni pa be sale a ko yi de lim da sak bi je de la ta so li ba ni na taw ka sakhi bari oi adudi ipuna habiri je uyumpok tagi ipu tomba je ma samakti yaude habane ba mai wa ri de khang de da mai amna kai lo de brahma thi halaga wayi wa tai de तारो दाइरी मादी नदी मादी खलती इपु इंग ब्रानु शिशिलक पजा थोइने इंग देदा इपु अखोगी रेड कार्ड आर्मी हाइजे करिनो बच्चे कइनो ने सबाना ऑर्गेनाइजेशन तौलला कल खबो से तौरप काल नहारो यूरोप का बुसे मसिना रशिया की मतोक मछिया को खुलाए पायरसी टेलिंग तो सिकोलॉजी ला मैं हम हाइगर खबो से आया बिदारिदा कई बिसिता
ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯌꯥꯝꯕ ꯅꯩꯅꯕ ꯚꯦꯔꯥꯏꯇꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯉꯥꯛꯇ ꯆꯦꯜꯂꯒ ꯂꯩꯕꯅꯤꯅ ꯃꯤꯇꯤꯡꯕꯨ ꯐꯝꯕ ꯌꯥꯎꯗ꯭ꯔꯁꯨꯕ ꯀꯣꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯥꯏꯕ ꯑꯩꯈꯣꯏ ꯀꯩꯕꯤꯒꯤ ꯊꯥꯡꯖꯝ ꯇꯣꯝꯕ ꯂꯥꯏꯁ꯭ꯔꯝ ꯊꯝꯕꯥꯉꯧ ꯑꯗꯨꯒ ꯋꯥꯏꯈꯔꯛꯄꯝ ꯇꯣꯝꯕ ꯃꯣꯏꯁꯤꯗꯤ ꯀꯠꯊꯣꯛꯑꯕ ꯑꯍꯟ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯁꯣꯝ ꯂꯤꯗꯔꯅꯦꯕ ꯃꯣꯏ ꯁꯤꯒꯤ ꯌꯥꯊꯪ ꯏꯟꯗꯅ ꯑꯩꯗꯤ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯑꯇꯩꯗꯤ ꯌꯥꯖꯔꯕ ꯃꯇꯨꯡꯗ ꯃꯤꯁꯤ ꯈꯟꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯝꯒꯤ ꯂꯩꯕ ꯀꯥꯡꯕꯨꯗꯨꯒꯤ ꯃꯤ ꯅꯍꯥꯁꯤꯡꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯗꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯣꯛꯆꯣꯝ ꯇꯥꯏꯕ ꯕꯣꯔꯣ ꯅꯠꯇ꯭ꯔꯒ ꯈꯪꯗꯦ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯏ ꯑꯗꯨꯗ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝꯒꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯥꯎꯊꯣꯛꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯣ ꯑꯗꯨꯒꯤ ꯑꯩ ꯉꯥꯡꯕꯗ ꯑꯩꯁꯤ ꯅꯝꯕꯔ ꯐꯪꯗꯅ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯗꯕꯩ ꯋꯥꯅꯤ 이만한데 그런데 와서 가고 소용이 없었대. 남바 약해파게 해야지. 얼마 더 아두기 거기 만능시 그거로 컴플레트 트레이닝시 다오에 봐만 판모이 봐. 아주다 첨소이드나 맞다르다 사람이 벌레 빨리 바가이 여기 수티 돌아가 너무이 부부들 사카불 오카불이야 zet리야봐. 아두기 강부 마가 대레우대기 델링시 마방 홍문에봐. 뭐도 미야만이 라고들 어머니 라고들 나들 때리 라게 아들이 파하부수야다 조수 도다 말이 그리 강날 가 암만무다 바가이 할일하래 아주 सरकार ता 오르부도 아주 가는 이프 레드가르 아미기 판담제 거리는 거기 디 아파면 소셜리스트 바면이 커뮤니스트야 커뮤니스트 기속서바 나 기속서바 농이 사갈래가 몰래 빼가래 같은다 아주 샤일이나 기속서바 어떻게 커뮤니스트 원래나 그 여기 배우점 다 그 샤일이도 샤이비 아니나 이제 시작이 지나면 또 어떤 거 그래봐 그 만나고 그날시 보러도 보려보다 리린나 루스다 라인나 자가다 보고 그다기 만로 나이를 보기 있는 가이브는 샤일이 사이드지 리린나 루스다 아리기 지나나 마옥시도 이부 호지 선전범다 레드가르 아미기니 하라카나 쿠범 엄마 사갈리제 머fam두기 와리제 거인 아이디어도 강대보 아니나 다하고데 그 농의 lạc不得기 그 거면은 마이티기버들이 다이고 아시지자 그러면은 홈라이기다바 뭐랑 그 뭐 상황까지 뭐 이거지 이러더라 호 kodum hayvama bir saldarba show hayvama kovel ahum thoymangi nomena parisa yable leiba ado mai to ho yao de shwai de aso layan phada bi hayrike batab ajida batab de koi taike ble 이푸나 허징 만나징기 거기 이라풋 메모리얼 트러스트 호도키버제 그리 와칼론다기 그마인 호도키번 아이 크라이보지 대담 아이 누시 잡으리나 마이 능청 용비에 뭐나 하이바 삼버스 마이 좀 도적이 버리다 아디디 좀 아마가 그 자우토록 들어지기 에벨레 수간 더위다 바자가지 티르까드라야 이타와이 와한들 레이디 깔마 그냥 세모가 까마이 돌아가 미자 티들 없이 가이동식이 아이우지쇼 칼리나 하생다 저다를 레이디 또 우승함데 가이로이 하이로 아이 누가이 때를 칼레이디 아두디 이푸나 바칼리제 마탁다 카칼라가 니사누사 짜바 퍼타우디 미자 티버 라카드라 시기 와리
ꯑꯩꯅ ꯀꯣꯃꯤꯇꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯕ ꯆꯪꯏ ꯍꯥꯏꯗꯅ ꯑꯗ ꯁꯤꯟꯗ ꯐꯕ ꯊꯕꯛ ꯌꯥꯎꯗꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯁꯤ ꯋꯥꯖꯔꯤ ꯏꯄꯨꯅ ꯐꯥꯎꯟꯗꯔ ꯇ꯭ꯔꯁꯇꯤ ꯑꯣꯏꯕꯤꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯕꯣꯠ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯁꯦ ꯁꯤꯅ ꯍꯣꯠꯅꯕꯤꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯕꯤ ꯃꯅꯥ ꯆꯤꯡꯁꯤꯗ ꯅꯨꯡ ꯑꯃ ꯅꯤꯡꯁꯤꯡ ꯌꯨꯝꯕꯤ ꯑꯃ ꯌꯨꯡꯕꯤꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯏꯀꯩꯁꯤꯒꯤ MLA ꯂꯣꯀꯦꯁꯣꯔꯅ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗꯣ ꯈꯤꯇꯪ ꯍꯦꯟꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ ꯃꯑꯣꯡꯗꯁꯨ ꯐꯖꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯤꯔꯦ ꯃꯈꯥ ꯇꯥꯅꯁꯨ ꯍꯣꯏ ꯏꯄꯨꯒꯤ ꯊꯃꯣꯏꯗ ꯅꯨꯡꯅꯥꯡꯕ ꯑꯃ ꯄꯣꯛꯏꯕ ꯑꯀꯤꯕ ꯑꯃ ꯄꯣꯛꯏꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ MLAꯅ ꯃꯈꯥ ꯇꯥꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯄ ꯑꯣꯏꯖꯅꯨ ꯏꯄꯨꯅ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠꯀꯤ ꯃꯇꯨꯡ ꯏꯜꯂꯀꯥꯟꯗ ꯃꯍꯥꯛꯀꯤ ꯄꯥꯎꯃꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯛꯑꯀꯥꯟꯗ ꯑꯃꯗꯤ ꯀꯣꯝꯔꯦꯗ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯀꯥꯟꯗ ꯂꯝꯌꯥꯟꯕꯒꯤ ꯃꯪꯂꯥꯟ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯂꯧꯃꯤ ꯁꯤꯟꯃꯤꯅ ꯄꯥꯟꯕ ꯈꯨꯟꯅꯥꯏ ꯍꯥꯏꯕꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗꯣ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗꯗꯤ ꯀꯌꯥꯝ ꯆꯥꯅꯔꯤꯅ ꯂꯧꯕꯤ ꯑꯩꯗꯤ ꯑꯆꯨꯝꯕ ꯑꯐꯕ ꯃꯍꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯍꯥꯏꯅ ꯊꯥꯖꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡ ꯃꯇꯧꯁꯤꯗ ꯈꯨꯔꯥꯏꯕꯣꯡꯁꯦ ꯑꯗꯨꯝ ꯆꯦꯜꯂꯗ ꯂꯩꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕ ꯂꯩꯌꯦꯕꯀꯣ ꯅꯣꯡꯄꯣꯛꯆꯤꯈꯩ ꯂꯥꯜꯂꯝꯕꯅ ꯂꯥꯟꯕ ꯑꯣꯏꯔꯗꯤ ꯇꯦꯒꯣꯜ 3 ꯌꯥꯅꯅꯤꯒ ꯍꯥꯏꯕ ꯑꯍꯟꯁꯤꯡ ꯄꯥꯎꯇꯥꯛ ꯂꯩꯅꯦ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯑꯕ ꯃꯇꯝꯗꯨꯗ ꯅꯣꯡꯄꯣꯛꯇꯒꯤ ꯁꯥꯃꯨ ꯑꯉꯧꯕ ꯇꯣꯡꯗꯅ ꯈꯨꯔꯥꯏꯕꯣꯟꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯂꯩꯅꯦ ꯃꯪꯒꯤ ꯀꯩꯅꯣꯅꯤ ꯃꯇꯝꯗꯨꯗ ꯂꯩꯄꯥꯛꯁꯤ ꯃꯤꯌꯥꯝꯁꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅꯤ ꯌꯥꯏꯐꯅꯤ ꯑꯆꯨꯝꯕ ꯆꯠꯆꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯃꯤꯔꯛꯇ ꯑꯍꯟꯁꯤꯡꯒꯤ ꯂꯩꯅꯦ ꯃꯁꯤꯕꯨ ꯃꯪꯂꯥꯟ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯑꯩꯗꯤ ꯃꯍꯩ ꯆꯥꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩ ꯑꯩ ꯊꯃꯣꯏꯗ ꯏꯄꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯎꯔꯝꯕ ꯂꯥꯡꯃꯩꯗꯣ ꯉꯁꯤꯗꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯇꯝꯗꯨꯒꯤ ꯂꯩꯔꯝꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯉꯁꯤꯗꯤ ꯍꯨ ꯆꯦꯟꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯛꯁꯤꯗ ꯑꯍꯣꯡꯕ ꯃꯌꯥꯝꯒꯤ ꯃꯔꯛꯁꯤꯗ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏꯒꯤ ꯃꯪꯂꯥꯟ ꯑꯃ ꯏꯄꯨꯅ ꯉꯁꯤꯁꯨ ꯃꯪꯕꯤꯔꯤ ꯍꯥꯏꯕꯗꯣ ꯊꯥꯖꯕ ꯑꯃ ꯊꯝꯕꯤꯔꯤ ꯍꯥꯏꯕꯗꯣ ꯇꯥꯕꯗꯅꯁꯨ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯆꯥꯎꯕ ꯄꯥꯡꯒꯜꯗꯤ ꯑꯣꯏ ꯇꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯪꯂꯥꯟ ꯅꯣꯡꯃꯪ ꯐꯥꯎꯅꯕꯅꯦ ꯏꯄꯨ ꯑꯩꯈꯣꯏꯅꯁꯨ ꯉꯥꯏꯖꯔꯤꯕꯁꯦ ꯏꯄꯨ ꯔꯦꯗ ꯒꯥꯔꯗ ꯑꯥꯔꯃꯤꯁꯦ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯅꯥꯅ ꯄꯤ ꯏꯄꯨ ꯔꯦꯗ ꯒꯥꯔꯗ ꯑꯥꯔꯃꯤꯁꯦ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯅꯥꯅ ꯄꯤ ꯑꯁꯤꯁꯤ ꯃꯔꯨ ꯑꯣꯏꯅ ꯊꯧꯆꯣꯜ ꯇꯥꯗ ꯕꯣꯔꯣꯅꯤꯅꯦ ꯑꯗꯒꯤ ꯉꯥꯉꯣꯝ ꯃꯍꯤꯟꯗ꯭ꯔꯣꯅꯤ ꯑꯁꯤꯒꯤ ꯃꯀꯣꯛꯁꯦ ꯃꯣꯏꯁꯤꯅꯦꯕ ꯅꯍꯥꯔꯣꯟ ꯃꯌꯥꯝꯁꯤ ꯌꯥꯝꯈ꯭ꯔꯦ ꯌꯥꯎꯈꯠꯂꯛꯄꯗꯨꯗ ꯑꯇꯩ ꯑꯇꯩ ꯋꯥꯔꯤ ꯆꯤꯟꯅꯔꯁꯦ ꯋꯥꯔꯤ ꯁꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯑꯍꯟꯒ ꯇꯛꯅꯗꯅ ꯂꯥꯛꯄꯗꯒꯤ ꯅꯍꯥꯅ ꯉꯝꯁꯤꯜꯂꯛꯄ ꯍꯥꯏꯗꯨ ꯇꯥꯔꯦ ꯃꯩꯇꯩ ꯑꯩꯕꯨꯗꯤ ꯌꯥꯎꯗꯦ ꯑꯩꯈꯣꯏꯗꯤ ꯒꯥ ꯇꯧꯗꯅ ꯇꯨꯝꯁꯤꯡꯗ ꯀꯔꯤꯗ ꯉꯥꯛꯇꯅ ꯑꯌꯥꯝꯕꯅ ꯂꯩꯌꯦꯕꯀꯣ ꯄꯥꯎ ꯁꯤꯐꯥꯏ ꯂꯥꯛꯄ ꯌꯦꯡꯗꯅ ꯃꯩꯇꯩ ꯑꯩꯗꯤ ꯌꯥꯎꯗꯦꯕ ꯑꯉꯥꯡꯁꯨ ꯑꯣꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯊꯥꯡꯖꯝ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯃꯥꯃꯁꯤꯃꯛ ꯃꯥꯒꯤ ꯂꯧ ꯌꯣꯟꯊꯣꯛꯑꯒ ꯂꯥꯜ ꯃꯇꯨꯒꯤ ꯆꯤꯡꯃꯤꯗ ꯅꯣꯡꯃꯩ ꯄꯤꯊꯛꯅ ꯍꯨꯠꯇꯣꯛꯑꯝꯃꯕꯅꯤꯅ ꯅꯣꯡꯃꯩ ꯂꯩꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯁꯦ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕꯁꯤꯗꯩꯅꯦ ꯑꯣ ꯀꯩꯅꯣ ꯆꯪꯕꯒꯤ ꯃꯄꯥꯗꯨꯗ ꯂꯩꯕ ꯃꯁꯥꯒꯤ ꯂꯝ ꯌꯣꯟꯊꯣꯛꯑꯒ ꯃꯅꯥꯖꯤꯡ ꯆꯠꯄ ꯁꯂꯝ ꯀꯧꯋꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯄꯥ ꯂꯩꯕ ꯏꯔꯤꯜ ꯃꯄꯥ ꯂꯩꯕ ꯃꯤꯅꯦꯕ ꯊꯥꯡꯖꯝ ꯇꯣꯝꯕ ꯊꯝꯃꯥꯡꯉꯣ ꯍꯥꯏꯔꯤꯁꯦ ꯃꯁꯥꯒꯤ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯒꯤ ꯅꯣꯡꯃꯩ ꯂꯩꯔꯤꯅꯦꯕ ꯂꯩꯔꯤ ꯏꯄꯨꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯗ ꯄꯤꯕꯤꯅꯤꯡꯕ ꯄꯥꯎꯖꯦꯜ ꯂꯩꯔꯒꯗꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ
ai cái presenting si koi jati sibu apawa lambi da pusindana apawa bioi ba koi barak tagi su koi vite yabe jati si hare de so lai besa masuri hai dira lai parsi da bakso isa kaya ki batu ida kobru se le puar ga kala ko jo ro ta sarati ko de tore ahubna ye ko ga ba tore yak bi o de to yi hai na kaya da bu sa ga cha ba lai ba ni koi kal lai parse baraka mayuga mayung na khasang ma khasapa khaile ya ko mogi he poro potale da alam thabi ba lai pa ni ngasi nga na satwa chegbi ta bi khai de da no si chale le ho gi manglan da ko pithibhi hai da asisa koi jati seba so mang tha da himun namba we ni yo khal da alabona ngasi mayam na lamyan be irabot na utpiramba lambi tagi thairaga chatliba miyam singdari kari habini masi tawbido asubba pawa tawsi bi otawa tawsi ga ta thai bidra leibir ba khale ba paisa si dawsi ji thadok bi wa je ni se atupa ipuna haining ba tamning ba wafam leibiribra ai sahi si bata sai da ta ba sahi hu dra ka sorpa adai ko ne thena ba di na khanjaba ऐसे ही किधर जाओ किधर वो तो भी बताइए सुबह तो बया पैसा से मैंने लाख पीछे तो वो वाली होता है छाया जिसे ऐसे ही किधर यामन ये जिदा तो ऐसे तो फुगी नुशी बस लेते लेते ये सारी उसी संगादरी मस्जिद आई वाखल जा कोई हाथ का भी एमपी अदु सीक्वेंस और का कोई लोके एमएलए सीगा तो ये सरगा बहुत दी आई हिली मस्जिद सरगा बगी वाखद दा सासु लाख पी हुआ है खाली सुंसोदना सरुग्या जगे इपु अदुगा इपुगी मंगलान जे मंगफाउना बगी चाही तराप हेना फावबदा हाइतारे इपुना लैबिरा कांदा मयामबु अखोइबु लमजिंग लमताकपी गोना इपुदा अखोय हाइजरी लोइसिलकपदा वीडियो सिबु मित्येंग ताबिरिबा खुदिंगमकना इसा इसागी वखलोन कमेंट बॉक्स ता थंबिरमु